Shija Hospital na chahi kuntra nipan surakpaga mari leinana amadi Manipur gi hauzik leiriba fibam asida miyamna thengnariba awabasing asigi yengnaga Shija Hospital na Chayol ani gi free OPD consultation Pangthoklagani haire Langol da leiba hospital asigi conference hall da ngasi pangthokiba paugi mifam amada Shija Hospital gi managing director Dr. Khundongbam Palin hai free OPD consultation asi lakliba December 15 dagi December 13 fauba ayuki pung 8 dagi nungthil gi pung 3 fauba yengani hairaduna lemna pigadaba OPD gi khudong chaba asi Langol da leiriba Shija Hospital amasung Kaisampata leiba Shija Urban OPD da fangani haiki khudong chaba asi longningba singna Shija Hospital gi mobile number 9007900794 amasung 9611609611 da pau phaubirakuna appointment lawba yagani free OPD consultation asida clinical department khudingmak thamduna nongmada patient lising amarom yengbagi pandam thamli haiki Dr. Khundongbam Palin na makata na hai OPD yengbada tangai fadana investigation tawbada tawdaba yadaba yaurabadi investigation tawbada su chada 15 discount pigani surgical procedure tawbadana chada 10 hidak langthak lawbada su chada 10 fawba discount pigani haiki Shija Hospital na 38 years parakpa loinana aduga leiriba Manipur gi subject leiriba upheaval situation sida Kaina hafta anigi another 16 days haitare 16 days ki free OPD consultation tadpram gadi hobjagani pasi maru oina akoi mayam da khangin dana tawjabani hojibaiba situation sida akoi su socially responsible organization amo ina aiba policy maru oina khanjabani तारीख 15 दगी होरगा दिसंबर की तारीख 19 भावसी कोई फ्री कंसल्टेशन OPD की कंसल्टेशन तवली डिपार्टमेंट खुदिंग मक्ता क्लिनिकल डिपार्टमेंट खुदिंग मक्ता आई पुंग मापन दगी ना पुंग अहुम भावबा OPD की स्पान से ओके सदुक सगनी स्प्रेड आउट तगनी आइबा KMC Shija Hospitals Langol aduga Shija Urban OPD Kaisampata leiba animakta satajagani haiba free OPD consultation sida yaubadaba clinical departments super specialty departments ang utang pathokjarake cardiology cardiothoracic and vascular surgery dental science dermatology, gastroenterology, medicine, general medicine, general surgery, interventional radiology, nephrology, neurology, neurosurgery, obstetrics and gynecology, ophthalmology, orthopedic, otorhinolaryngology, ENT, pediatric medicine, psychiatry, physiotherapy, PMR and pain management, plastic and reconstructive surgery, reproductive medicine, respiratory medicine, surgical oncology and urology. Hariba department singsi loinama participate tawjagani. Hariba free OPD consultation sigi mathakta akoina moigi investigation tawu matamda maruina tawdiya jaba investigation tawu matamda 15% discount on pizaba aduga surgical procedure tawu taragadi 10% ama discount tawni aduga drugs or medicine when logo matamda IP ming salaga leba bo ero outpatient bo ero says up to 10% discount pizagani.